Potloiruraga positive Oire Hairakpadagi mipainare. Pisumdagi chahi humbudra suraba Khoisnam Buddha kauba ama COVID na nabadagi layang bada laikidava adu negative Oire haina laikai miyam changna mathong mangam pangthokluraga paukse amada positive patient ni Hairakpadagi miyam kangaunare haina United Pioneer Club ki secretary Brilandatana ngasi press club ta pangthokhiba paugi mifam amada phongdokre. Mahakna makatana haikibada negative Oire hairaga karamna positive Oire hairakibasi athuba matamda sengdokpiyu. Positive ni hairibasina achumba oiragana matau karamna asiba hakchang adu thinjillakleibano. Positive oi hairabanina laikhidraba asige aste sradha amasung lining laisolgi thoramda kairo lekai miyoi singna changbada hangoinare. Negative oi hairabanina cheksin thorang singsu lakhot hogdre karigumba positive oiramba tarabade atopa singda laina asi sandokningai oibana mari lenaba authority na athubada sengdokpiyu haikhe. Positive mari laikidre punna chamaga marifu mari sure pung kun mari da miyoi chamaga yankhai positive oikhe chamaga tarataret na discharge tawkhe. Haukiba pung kun mari da COVID-19 positive oiba nupi ama yauna miyoi mari laikhidabaga loinana state asida COVID-19 gi laichatta laikhidaba migi masing punna chamaga marifu mari sukre. Irang turel da takhiba driver phangdre tatkiba thong karamba matamda sagadage khangdre. National Highway 37 da laiba irang thong tatkiba duda turel da tasinkraba driver ngasi phawba thiba khangdana leire. Tatkiba thong asi karamba matamda saba hogadage haiba chapsana haiba ngamdre. Satna khidraba selgumba Congress lei haiba khangdaba NPP da vote pirugadra Himanta Biswa Sarma. State asigi maraki mikhalda satna khidraba selgumba Congress amasung laibak asida lei haiba khangdaba NPP da vote pirugadra haina Nedhagi convener su oideba Assam gi Health Minister Himanta Biswa Sarma na phongdokre. Wangoi Assembly constituency gi maraki mikhalda BJP ge Bharatiya Janata Party ge mirep oideba Minister Olukhoi ge election campaign ga mari leinana Wangoi da pangthokhiba political conference ta saruk yakhiba Himanta Biswa Sarma na haikhe. Olukhoi MLA oidringaida minister hana oiraga leirabane tasengna mahak asi chief minister na minister ama oina haptuna ready made minister haibadu oirabane. Constituency asigi miyam na minister oina leiraba miyam gi damakta thabak thoram kaya ama paikhatpa ngamgadaba mangonda vote pidana sizinaba yadraba sana khidraba selgamana raba Congress party gi mirepta vote piruba haiba aside achumbo oiroi. Aduga leibak asida maming phawba tadraba National People's Party gi mirepta vote pirubagi su kanaba leiroi. Maram aduna constituency asida leiriba miyamna hawjik mirep oina thengnariba makhoi ahum asigi manungda khwaidagi phaba mirep ase karambano haibadu khanthabiyo. Himanta na haikhe Prime Minister Narendra Modi na state asida laklamba matamda phongdok ngamba wafam amasung mahakna tawgani hairamba kaya adu hawjikti thabakto onthokpa ngamle. State asigi chingtam anigi marakta khetnaba leiramba adu laihandana amatta oina santi leina nungsinana laihangani haibadu hawjikti Chief Minister Biren gi makhada pura santi oiba lamdam ama haiba adu oire. Aduga BJP na lairiba makai Manipur haiba asi lengdana laigani haiba adusu miyamna kaubigano. Laibag asida Prime Minister kaya ama laikre adubu hawkiba Prime Minister sing aduna hawjik Narendra Modi na state asigi damakta tawriba thabak asigumna tawramba amata laikhidre. State asigi miyamgi apamba khangna Chief Minister Biren bu kauraga Prime Minister na mahaki apamba karino hangbada state asigi indigenous people singbu ngaklau pigadaba inner line permit chanahanba pami haibadagi state asigi miyamgi damakta khallaga ILP ase irai line pirakhe. Masi mamangda leiramba Prime Minister amatana ngamlamba thabak natte. Maram aduna hawjikti state ase santi leiba manglomda sangsinnabagi damakta Modi ga chatminarsi haina Himanta Biswa Sarma na phongdokhe. BJP gi maru oiba thaupuba sing amade Minister sing MLA sing na saruk yakhiba ngasigi political conference aduda saruk yaraduna Manipur gi Chief Minister N Biren na hai hawkiba State Assembly gi mikhalda Congress tagi karakhiba MLA mangana resign tawduna hawjik by election pangthoknaba tawriba ase mamangi Congress ki hingchabana ngakpa lengak adudagi Manipur bu kannabagi damaktani. Biren na haikhe mikhalda mirep oiduna MLA oina bohona riba ase minister oige Chief Minister oige haibagi damaktani. Adubu hawjikti wangoi da mirep oiriba Olukhoi minister oina mikhal thengnaribani. Maram aduna makhatana mahakpu minister oina lehenba haiba aside wangoi gi miyam da leire. Mahakna minister phangliba sisu laibak asigi Prime Minister Home Minister amasung BJP gi National President JP Natana reward oina pirakpani.
mahangna leiriba government asibu kannabagidamagta MLA dagi resign tawrakiba aduna mahakpu minister oina pibani. Hojiksu constituency asida minister kayana mafam kayada satuna hana yanadaba leiramba adu wari sanaduna wa tanaba loisilakadore. Samurauda BJP changba yadi haina tawramba adu hojikti mafam aduda Congress ki mireptage BJP ki mirepna vote hena phangbagi phibamda leire hainasu Chief Minister N Biren na phongdokhi. Nakal amaromda ngasi Himanta Biswa Saramana Lilong Assembly Constituency da BJP na sagwadpa independent mirep oiriba Abdul Nasir gi yumda satuna mikhal gamari leinana wa tanakre. Adu makpo Himanta Biswa Masade Nasir gi miyam punba mifamda thoktuna wa nganglam khidre hairi. BJP na lusingba lengak lakpadage Manipur mang thana chatlibane Biren. BJP di amaga nungsinana ba hotnavane Laibak ngakna ba hotnavane laibak ngakpada oidaba ngangduna nampu hapuda laibak ngakpa yaroi. Yanadaba singbu yanana ba hotnava dubune miyamgi lusingba haibase. Yanadaba singsu adum hatoklagadabani hairabade laingaki leader leitrabasu yare. Ngasidi BJP na lusingba laingak lakpadage Manipur ase mang thana chatlibani haina Chief Minister N Biren na phongdokre. Wafam asi tha asigi tareta pangthokadoriba by election da Lilong Kendrada Independent Mirep oiriba MD Abdul Nasir gi election campaign gi saruk ama oina Lilong da ngasi pangthokhiba political conference ta phongdokhibani. Mahakna hai BJP na lusingba laingak asidasu mi afaba yamna yauri mi kharana laingak ase lana puna bhonarambani. Adubu hojikti lana puna bhonaba ngamlaroi maramde miyamgi achumba pambagi kholaw masing yamkhre. Tupiga uptuna yamna manba aduga manungdana hatna bhonabasing amuk hanna sagotlagumse. Minority haiba wahaise toklase aikhoi amatani igi marini chap manana thabak tawminase. Imung khudingda lairaba lehelloise chaningai thakningai senthok leitabage ana ayeki mapi amata tahalloise. Setpa chabagi wakhalda nungaitaba amata lehengumsi haibase. BJP na lusingba laingak asigi pandamne Chief Minister na makata na hai politics haibase ahongba nai. Ngasi Nasir na BJP government leina BJP da vote leptana independent da leplaga BJP na mangonda support tawribase khangdaba kangbuna pangangangbani. Akhangba kangbuna de thagat naribane politiciani hairaga mina yaningdaba tukatchaba bebhar tawningdaba asigumba miyamda tawriba karem kathainabagi image ama lisang sina lakpase hongdoke politician haibase miyamgi damaktani haibase khanghannaba thoklakpane. MLA tokningba kanasu leitabane adubu Nasirna MLA toklibase karigidamaktano hairaduna makhoigumba MLA sini khara yamna pibiyu sana leibak onthoke hairibase. MLA tokpa haibase pumnamak kathokhrabane. Leibak asi mangba tare haiduna MLA tokthokduna leibak asi hanagi phibamda halakpa tare haiduna laingak asibu kalliba leader singni. Thamoi sengba singa punna changsin minarakanda Manipur santi oigani hojiksu oire atopagi wa tabirunu. Manipur bu amatta oina hingminaba pamba Nasir gi wakhalon awa ana taraba singbo kaningbagi wakhalon asibuni leibak asigi Prime Minister Narendra Modi na ikai khumnari basi. Masida ikai khumnasi haina Chief Minister N Biren na makata na phongdokhi. Leingakna Laothokpa SOP sing CM amasung Minister Singna Ngaktre Congress. State asida COVID-19 gi laina chat lepalaitana sandorokpa amadi sibagi masing hengalakpa asibu laksinaba Leingakna Laothokpa Standard Operating Procedure SOP sing Chief Minister N Biren amadi Minister Singna Ngaktre. Miyamdana SOP ngakna chatnaba pauktak piraga laingak pairiba singna ngaktaba haibase ikainingai ni haina Congress Legislature Party CLP gi lusingba okram ibobina phongdokre. Congress babandanga se pangthokhiba paugi mifam amada CLP gi lusingba okram ibobina haike BJP gi laingak asi hek lakpadage lona yadaba thabak ngakta tawduna leire. Thogdau asi Manipur khaktada natte center dasu adumak NDA laingakna chathari. Khunai gi yaifanaba thabak tawrabade miyamna thagalakadabani. Tawriba thabak adu phai natraga phatte haibase miyamna hairakadabani. Adubu BJP na thabakti tawdana makhoi masel thagatnaduna leire. Mahakna haike COVID-19 gi laina laichatna khwaidagi sokhanba ase lamdam asina oiramgani haina miyamna panare. Nongmagi sibagi masingsu hengalakle masi laingak asina thawaidabadagi ni. Laingak asina laina laichat ase matau karamna laksingani haiba khangdabagum tawre. Hojik thengnariba khudongthiba ase makhatana asum satharabade Manipur gi phibam kari oirakani haibase laingakna khanthaba sumgani.
Leingakki maikaydagi laina laichatka mari lainaba SOP sing miyamna ngakna chatlu haina ngaihak leitana laothokle. Adubu BJP gi mirep oiriba sing amade makoina saugatpa mirep ke mikhalgi campaign singda Chief Minister N Biren amade Minister Singna saruk yarabasu SOP ngakna chatpa ude. Miyamna sahi manga miyamgi thauda yaruro haina thagalaglaba mihut singna khangtapta miyam tanadana MLA phamdagi resign tokthokiba asidi hironi hairi. MLA pham thadoklaga miyambu laina laichat marakta puthokliba miyoi sing asibu hironi hairibasi tabada nokningi. Makhoigi thawong asidi ahallamanna hainaba awubana ikainare haibaduga chap manare. MLA dagi resign tawkraba sing asi miyamna dikharabani. BJP na sathariba thawong asi makhatana adumak sathaba tarabadi Manipur asi amamba kunai ama oiraklagani. Masi miyamna hena khange asigumba kaya asi yenglaga Congress da vote pibiduna miyambu yaifanaba khanba laingak amuk laghallasi haina mahakna makhatana phongdokhi. Paumi singa unaba aduda saruk yakiba AICC gi Manipur in charge amasung hanagi Union Minister Bhakta Saran Das na haikhi BJP laingak asina thabak phangdabagi awaba kokhanbadi lairadana naha oiriba punsi kayabu sanari. Masida sunatana tongan ba draconian agricultural law sing semduna laumi singi punsibusu sanari. BJP laingak asina minimum support price MSP law sing muthatuna corporate housing bu yokhatle. State asida leiriba BJP na lusing balangak asi COVID-19 gi matangda fail oire. State asi permanent oiba health minister ama thamdana matau karamna laina laichat asibu thengnabagi thabak sing paikhat livano. Ngarang khaktadasu Manipur da miyoi mapan sikhi. Matau asimakti Manipur miyam gi damak laibak thibani. Laingak asina parliamentary secretary taraga nithoi hapkiba dusu High Court na illegal oi haina phongdokhrabani. Hiram sigi matangda election commission nasu hojik phauba karigumba wafam amata response tawdana leire. Laingak asina democracy gi wahan thok lehendre maram asina wangjing tentha wangoi lilong amasung saitu SC gi miyamna lakliba maraki mikhal asida Congress party da vote PBU. Congress party di matam pumbada miyam gi yaifanabagi damakta lepkhibane. Congress na matam supada constitution amade miyam gi right singbu ikai khumnaba utpaga loinana ngaktuna thamgani hainasu mahakna makhatana phongdokhi. MPCC gi president M Okendro na haikhe COVID-19 laina laichat marakta MLA phamdagi resign tokhthoklaga maraki mikhal pangthokhanbasi matam chabra. Khudong thiningai oidaba phibam asi kanana ohelakpano maraki mikhal asina maram oidaga COVID-19 gi laina laichat asi hena sathiba phibam amada lakhalaglabadi madugi thodangna kanana lawgadori. Miyamna wanaraba matamda political game sanariba BJP na puthokpa mirep singda vote pibiganu. Congress na puthokliba mirep singda vote pibiduna saukhatpa amade manaba khunai ama puraknaba hotnaminarasi hainasu mahakna makhatana phongdokhi.